ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯅꯔꯤꯕ ꯐꯤꯂꯝꯁꯨ ꯁꯨꯞꯅꯇꯪꯒꯤ ꯄꯨꯡ ꯈꯔꯒꯤꯅꯤ꯫ ꯅꯤꯡꯊꯤꯔꯕ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯖꯃꯥꯒꯤ ꯐꯖꯕꯁꯨ ꯑꯍꯤꯡ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯆꯥꯎꯈꯠꯂꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯑꯍꯣꯡꯕ ꯑꯗꯨꯃꯛ ꯅꯥꯏ꯫ ꯑꯍꯣꯡꯕ ꯅꯥꯏꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯤ ꯍꯥꯏꯒꯅꯤ? ꯅꯨꯡꯁꯤꯕ ꯅꯠꯇꯅ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗꯤ ꯑꯍꯣꯡꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯗꯣꯛꯄ ꯃꯤꯗꯨꯗꯤ ꯑꯆꯧꯕ ꯄꯥꯞꯀꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯤꯕꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯗ꯭ꯔꯥ? ꯑꯗꯨꯕꯨ ꯄꯪꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯅꯨꯡꯁꯤꯕꯁꯦ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯍꯤ ꯍꯣꯜꯂꯤꯕ ꯃꯤꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯜꯂꯕꯁꯨ ꯍꯤꯃꯥꯏ ꯆꯨꯝꯂꯤꯕ ꯃꯤꯗꯨꯅ ꯍꯤꯃꯥꯏꯗꯣ ꯂꯩꯊꯣꯛꯇ꯭ꯔꯕꯗ ꯀꯔꯝꯅꯗꯤ ꯌꯧꯒꯅꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨꯕꯨ?